Nagasing punsinba amadi mapangal kanba puruk ama semgat pahaibiji araibidi nate. Hauji oriba nagasing apunba amadi NSN ayemna haibida karimate hiktopa ngamdana bu hotna bahaibiji miyoi kaya ama hatkraban. Hatpa yaba hatlaba kianba yaba kihallaba yadi haibu wakhalolasi mipum kudimata khangan mangamlaba matungda Nagal alhubasing manungda am oriba NSN ayemasi mapangal kanba alhub am oirakiba ngamlakibani. IM hairikatu khangnaiba alhub asi mapangal sagat kiba mayangi manungda am oriba हाइबदी ऑटो किलोमीटर हाइबे थिंगालेन मुइबा आसिजु अमनि टीएस मुइबा होगी बकुमजा सो इसेमंग सापन कुथा मरिगी मार्च की तंग अहुमदा उखुल डिस्ट्रिक्ट की सोमदाल पोखी माक हाई स्कूल फावदी उखुल दु तमलकी अदुग मखा तरपद इम्फाल द लेबे डीएम कॉलेज द अमुक तमकी मदुगी मतुंग तरपदन शिलोंग द लेबे यूनियन क्रिस्टियन कॉलेज अमदी आरोई बोइना सो इसेमंग सामापल हुमफु हुमदोइदा गुवाहाटी के कतन कॉलेज दगी मास्टर डिग्री फंकी कुमजा सोल सेमक सापल हुमफु मरिद माकी खुंगंग थादोक्तुना मतम अदुगी नागान नेशनल मूवमेंट नागान नेशनल काउंसिल द जॉइन तौखी मदुद नागासिंग मनी मका तमहन्नबगी दमक लांथिंगनब होरकी महांग एनएसएन चंगलब मतुंग सोल सेमक सामापल हुमजा मंगा द शिलोंग एकॉर्ड कुएक पिनब नागागी ओइब मूवमेंट मयंग होंगलखी मदुगी मतुंग सोल सेमक सामापल मरफुदा इसाक चीसु अमदी एसएस खपलांग नेशनल सोशलिस्ट काउंसिल ऑफ नागालिम लिंखतखी हाउखिबा कुमजा सोल सेमक सामापल मरफुनि पांदा एनएसएन अनि थोकी अमन सु अमसु मुइबा अदुग लुचिंगबा एनएसएन आईएम अमदी अतोप अमन खपलांग लुचिंगबा एनएसएन के एसिनी साथीरबा हाना सुनबगी थौदोक कया अम अनिसिंग मरक थोकी असुम अवाबा कया गी मरक मुइबा एनएसएन आईएम गी जेनेरेल सेक्रेटरी ओइरखी मतम सांगना हाना सुनबा इनाइ तानबगी थौदोकसिन थोखरबा मतुंग सोल सेमक सामापल मौद्रा तरेट के अगस्त थागी दा इंडिया गवर्नमेंट के नोंमै कापल लेपगी साइन तौनखी मदुगी मतुंग कुमजा सोल सिंगन के सुकन ता मंगादा बीजेपी न लुचिंगबा नरेंद्र मोदी के लेंगक मतमदा फ्रेमवर्क एग्रीमेंट को एक पिनखी मतम अदुदगी ngasi फावबद इंडिया गवर्नमेंट के एनएसएन आईएम की मरकता पामदब थोदु अमत थोखनदन लेरकले असुमना आईएम न लुचिंगबा इसाकी तैबंगपाल थादोखरे अदुगा अमतंग हौरब किलोमीटर टीएस मुइबाना मसागी सही मौदा सुख्रबनी अदुबु महक हौजिकसुमा पांगल आइबदी वखल लौसिंग अमत मांगब तौदना एनएसएन आईएम बु अवांग मथाक्त लुचिंगदुन चटले सही यांकई हेन पोना फमलमदम थादोक लाखिद्रब मतुंग आईएम लुचिंगबसी हौजी हौजी महागी पोना फमलमदम सोमदाद लाखरबनी महा कुमजा लिसिंगनी की सुना तरागी मास की मेगी तंग तरुक्ता सोमदाल चटनबगी दमक्ति देमापुरदगी लाखी अदुबु मतम अदुगी लेंगाकना महापु मणिपुर चंगब थिंकी महाकना मणिपुर की लेमाइद चत्रिंगई ममांगदा मणिपुर पुलिस के पर्सनल सिंगा महापु नुसिनजब नागागी नहा मयांगा खुथोकनरपद महिरोय अनि सिखिबनी अदुगा कया अमन असोपन नंगी थौदो अदुना एनएसएन आईएम की मुइबाबु साथिन निंगब कहेनकी मतम अदुना सु मुइबागी मणिपुर खोंचत इंडिया गवर्नमेंट अयाबा पिखिबनी तौबदति मणिपुर गवर्नमेंट नदी महाक मणिपुर चंगनकिदे मुइबा मणिपुर चंगनदबगी मरु ओइबा मरम मणिपुर थवाइरगा नगासी ओइबा अपुनब लेंगाक अमा सेमनबा अकनब दिमा लेखिबदगिनी मणिपुर थवाइबा हाइबसी यानिंगदब मैतैसिंग मुइबाबु अदुक्कि मतिक ताथीखी मियाम इहुल्लदु येंगलब मतम अदुगी लेंगाकना मुइबाबु मणिपुर चंगनकिदे हौजी हौजी एनएसएन आईएम की मतम सांगलब डिमांड हाइबदी नगा ताब लम मखै एडमिनिस्ट्रेटिव यूनिट अमगी मखादा पुनगनि हाइब डिमांड अदु ममी संगकली इंडिया गवर्नमेंट नसु यादे एनएसएन आईएम नसु ओइथोलरोइदबदौना लौबा हाइबसी मैतैसिंगसु फावरिबनी मरम मदुना सही मौद्रा हेरकलब सु नगागी लुचिंग असिना महाकी पोकना फमलमदम सोमदालद लाक्जबदा मैतै अमदी पंगल अमतना थिंगु हाइबु वही हाइकिद्रे मसीगी दमक मरु ओइबु मरमदी नागागी इचिन इनाउसिंगनसु मैतै खुदिमकनसु अमदी पंगल खुदिमकनसु नागागी मनुंगदि याउरिबा फुरु खुदिमक यलौमी मसेलनि अमदी मचिन मनाउनि हाइबसि खंगनरि मियामना करिमता हाइनक्तबना अमदी अइखोय मसेलगी मरक्ता नुसिनरक्लबनिना मणिपुर गवर्नमेंटनसु महाकी खोंचत असिदा अथिंगबा पिरुबगी कानबा लेते नागागी पुवारी संगलकपा मतमदा अमदी मखोयगी ओइ मसेलगी मरक्ता पुनसिनबा होटनबा हाइबसि महाकी थौदांग अदुना मैतैसिंगसु नागासिंगसु पंगलसिंगसु हौजिकति मसक खंगनरे मदुना मरम ओइरगा मैतैगी लुप मयाम अमदी पंगलगी लुप मयाम अमनसु महाकी पोना फमलमदम सोमदाद लाक्तुना तराम ओक्लिबनी मैतैगी सिविल सोसाइटी ऑर्गेनाइजेशन अमदी पंगलगी सिविल सोसाइटी ऑर्गेनाइजेशन खरनसु सोइदना उनगनि हाइबगी थाजब लई हाइरि टीएस मुइबाना ngasiदगी हौना चेउल अमा चुपना हाइबदी थासिगी तांग 14 फावबो महाक सोमदाद लैगदौरि महाक खोंचत असिना हिंगलिंगै मतमदा अरोइब खोंचतसु ओइबि याइ महाक नगागी मसिंग यामलबा मियांगी खोलाव अमन तराम ओक्ली
ꯃꯇꯝ ꯑꯗꯨꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯄꯥꯡꯒꯜꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯐꯨꯔꯨꯞ ꯑꯌꯥꯝꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯍꯧꯔꯛꯐꯝꯅꯤ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯗꯕ ꯋꯥꯈꯜꯂꯣꯟ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯇꯥꯃꯤꯟꯅꯔꯦ, ꯑꯩꯈꯣꯏ ꯃꯁꯦꯜ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯒ ꯄꯥꯡꯒꯜꯒ ꯅꯥꯒꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯨ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯍꯥꯛꯅ ꯁꯣꯝꯗꯥꯔꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯨꯞꯅ ꯌꯦꯡꯂꯨꯕ ꯑꯃꯗꯤ ꯅꯩꯅꯔꯨꯕ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯂꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥꯃꯛ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯁꯣꯠꯊꯔꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯅꯅꯕ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯂꯅꯥꯏ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯋꯥꯏꯈꯨꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯕ ꯌꯥꯗꯦ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯔꯣꯏ, ꯀꯔꯤꯒꯤ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ? ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯒ ꯑꯔꯩꯕ ꯄꯨꯊꯣꯛꯅꯔꯒ ꯆꯥꯃꯤꯟꯅꯕ ꯍꯦꯛ ꯍꯧꯔꯨꯕ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯠ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯄꯣꯂꯤꯇꯤꯛꯁꯇꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯆꯔꯧ ꯃꯔꯧꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯍꯦꯟꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤ, ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯆꯥꯎꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯃꯠꯇꯅ ꯈꯪꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯀꯜꯆꯔ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯊꯅꯤꯛ ꯑꯥꯔꯃꯤ ꯐꯥꯎꯕ ꯂꯤꯡꯈꯠꯅꯕꯒꯤ ꯐꯤꯕꯝ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒ ꯂꯣꯏꯅꯅ ꯆꯥꯎꯊꯣꯛꯆꯅ ꯍꯤꯡꯂꯝꯕ ꯐꯨꯔꯨꯞ ꯀꯌꯥ ꯉꯁꯤꯗꯤ ꯅꯥꯒꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯍꯥꯏꯕ ꯑꯄꯨꯟꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯩꯇꯩꯁꯤꯡꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯗ ꯑꯔꯪꯕ ꯃꯆꯨ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯛꯂꯤꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯀꯥꯎꯊꯣꯛꯂꯒ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯗ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ ꯑꯣꯇꯣꯅꯣꯃꯤ ꯇꯥꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯥꯒꯥꯅꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯒ ꯅꯥꯒꯥꯂꯦꯟꯒꯤꯗꯃꯛꯇ ꯂꯥꯜꯍꯧꯔꯤꯕ NSNIMꯗ ꯐꯣꯡꯅ ꯇꯣꯡꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯤ꯫ NSNIM ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯂꯤꯗꯔ ꯈꯔꯅ ꯃꯅꯤꯄꯨꯔ ꯀꯥꯏꯅꯅꯕ ꯌꯥꯠꯂꯤꯕ ꯄꯣꯔꯝꯁꯤꯡ ꯑꯗꯨ ꯅꯥꯒꯥ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯐꯨꯔꯨꯞ ꯀꯌꯥ ꯀꯨꯀꯤ ꯍꯥꯏꯕ ꯑꯄꯨꯟꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤꯟꯈꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟ ꯑꯃ ꯇꯥꯟꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯍꯧꯈꯤꯕ ꯁꯔꯀꯥꯔꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯈꯨꯗꯤꯡꯃꯛꯅ ꯏꯈꯪꯗ ꯈꯪꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯕꯛꯇ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯅꯕ, ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯅꯅꯕꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯔꯥꯖꯅꯤꯇꯤ ꯑꯗꯨꯗꯤ ꯇꯧꯈꯤꯗꯕ ꯃꯥꯜꯂꯦ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯅꯤ, ꯂꯟ ꯊꯨꯝ ꯃꯤꯍꯧꯕ ꯃꯤꯀꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯀꯣꯛ ꯊꯥꯗꯔꯒ ꯗꯤꯕꯦꯂꯞꯃꯦꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯆꯥꯎꯈꯠꯄꯒꯤ ꯍꯤꯔꯝꯔꯣꯝꯗ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝꯗꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ ꯍꯥꯏꯕ ꯊꯤꯅꯗꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯒ ꯂꯣꯏꯔꯦ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯈꯪꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯒꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯆꯥꯎꯈꯠꯄꯒꯤ ꯍꯤꯔꯝꯂꯣꯝꯗ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯔꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯗꯨꯅ ꯆꯥꯎꯈꯠꯅꯕꯒꯤ ꯍꯣꯠꯅꯕꯗꯤ ꯎꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯇꯧꯕ ꯊꯕꯛ ꯔꯨꯂꯤꯡꯅ ꯀꯛꯊꯠꯅꯕ ꯍꯣꯠꯅꯕ, ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯣꯄꯣꯖꯤꯁꯟꯅ ꯌꯦꯠꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯅꯔꯤꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯥꯖꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯁꯛꯑꯣꯝ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯕ ꯂꯩꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯇꯥꯔ ꯑꯃꯗꯤ ꯇꯔꯀꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯤꯖꯐꯤꯌꯔ ꯑꯃ ꯂꯩꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯅꯁꯨ ꯑꯃꯅ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯈꯣꯏꯅ ꯆꯌꯣꯜ ꯑꯁꯤꯗ ꯏꯁꯇꯥꯟꯕꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯁꯤꯖꯐꯤꯌꯔ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯇꯥꯂꯤꯕꯥꯟ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟꯕꯨ ꯑꯐꯒꯥꯟ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯇꯦꯡ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯏꯁꯂꯥꯃꯤꯛ ꯔꯨꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯂꯩꯍꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯁꯦꯠꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2021ꯗ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯨꯡꯁꯤꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯕꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯔꯣꯔꯤꯁ ꯂꯨꯞꯁꯤꯡꯅ ꯃꯀꯣꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯗꯤ ꯑꯦꯂꯥꯏꯠ ꯐꯣꯔꯁꯁꯤꯡꯅ ꯊꯝꯂꯝꯕ $$ ꯕꯤꯂꯤꯌꯟ ꯇꯔꯦꯠꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯐꯪꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ISIꯅꯁꯨ ꯍꯥꯏꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯁꯤꯖꯐꯤꯌꯔ ꯂꯩꯅꯔꯕ ꯃꯇꯨꯡ ꯂꯦꯕꯥꯅꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯜꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯤꯖꯐꯤꯌꯔ ꯂꯩꯅꯈ꯭ꯔꯕ ꯃꯇꯨꯡ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯒꯖꯥꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯦꯕꯥꯅꯟꯗꯁꯨ ꯏꯖꯔꯦꯜꯒꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 19ꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯗ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯃꯆꯥꯛꯁꯤꯡ ꯄꯨꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯐꯦꯛꯇꯔꯤ ꯑꯃ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯁꯤꯔꯤꯌꯥ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 8ꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ $$ ꯕꯤꯂꯤꯌꯟ ꯀꯌꯥ ꯃꯔꯨꯝꯒꯤ ꯑꯣꯏꯒꯗꯕ ꯕꯨꯜꯗꯣꯖꯔ ꯑꯃꯗꯤ ꯑꯦꯛꯁꯀꯥꯚꯦꯇꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯊꯨꯒꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯦꯖꯕꯨꯜꯂꯥ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨ ꯂꯦꯞꯍꯟꯈꯤꯕ ꯊꯥ 11 ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯕꯥꯅꯟꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯂꯦꯞꯂꯛꯂꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯖꯥꯗ ꯍꯃꯥꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯁꯤꯖꯐꯤꯌꯔ ꯂꯩꯅ ꯂꯩꯅ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯁꯦꯟꯇꯔ ꯐꯣꯔ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯦꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯗꯤꯁꯀꯤ ꯃꯤꯗꯜ ꯏꯁꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯤꯡ ꯇꯦꯡ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯃꯣꯅꯥ ꯌꯥꯀꯣꯕꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯦꯕꯥꯅꯟꯗ ꯂꯩꯔꯛꯀꯗꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯤꯖꯐꯤꯌꯔꯒꯤ ꯃꯍꯨꯠꯇ ꯂꯦꯁ ꯐꯌꯥꯔ ꯍꯥꯏꯕꯗꯨ ꯃꯥꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯦꯕꯥꯅꯟꯗꯁꯨ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯆꯧꯕ ꯑꯦꯇꯦꯛ ꯆꯠꯊꯕ ꯊꯕꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯤ ꯃꯗꯨꯃꯛ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯩꯔꯛꯂꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯍꯦꯖꯕꯨꯜꯂꯥꯒ ꯏꯖꯔꯦꯜꯒ ꯈꯨꯠ ꯊꯣꯛꯅꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯑꯗꯨ ꯍꯃꯥꯁ ꯂꯨꯆꯤꯡꯕ ꯑꯦꯇꯦꯛ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯀꯨꯝꯖꯥ 2023 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 7ꯗ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒꯅꯤ꯫ ꯍꯦꯖꯕꯨꯜꯂꯥꯅ ꯍꯃꯥꯁꯄꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯏꯖꯔꯦꯜꯗ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯀꯌꯥ ꯀꯥꯞꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯦꯞꯇꯦꯝꯕꯔ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯃꯄꯨꯡ ꯐꯥꯕ ꯂꯥꯟꯒꯤ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 2 ꯂꯩꯔꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯁꯤꯖꯐꯤꯌꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯍꯥꯔꯒꯤ ꯖꯦꯅꯥꯕꯥꯗꯇ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ AIMIMꯒꯤ ꯃꯤꯔꯦꯞ ꯃꯨꯍꯝꯃꯗ ꯀꯂꯤꯃꯨꯗꯤꯟ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕ ꯂꯥꯛꯄꯗ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯅꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯔꯥꯍꯨꯜ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯥꯂꯤꯃꯨꯗꯤꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔꯒꯤ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯑꯃ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯂꯤꯃꯨꯗꯤꯟꯕꯨ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯖꯦꯅꯥꯕꯥꯗꯀꯤ ꯁꯗꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛ ꯐꯥꯔꯤꯕꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯟꯁꯄꯤꯔꯦꯁꯤꯅ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯗꯨ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤ ꯑꯃꯗꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯂꯤꯃꯨꯗꯤꯟꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯃꯊꯕꯥꯛꯇ ꯅꯥꯔꯛꯄꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯛꯄ ꯃꯔꯝꯅ ꯄꯥꯠꯅꯥ ꯃꯦꯗꯤꯀꯦꯜ ꯑꯦꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯦꯅꯥꯕꯥꯗ ꯇꯥꯎꯟꯒꯤ ꯖꯐꯔꯒꯟꯖꯗ ꯂꯩꯕ ꯀꯥꯂꯤꯃꯨꯗꯤꯟ AIMIMꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯊꯥꯒꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯥꯁ꯭ꯔꯝꯕꯗꯒꯤ RJD ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯀꯦꯁ ꯁꯥꯍꯕꯨꯁꯨ ꯃꯍꯥꯛꯀꯤ ꯅꯣꯃꯤꯅꯦꯁꯟꯒꯤ ꯆꯦ ꯆꯥꯡ ꯁꯕꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯔꯣꯕꯥꯔꯠꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯁꯥꯍꯅ ꯆꯍꯤ 12 ꯁꯨꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯦꯁ ꯑꯗꯨ ꯓꯥꯔꯈꯟꯗꯒꯤ ꯒꯔꯋꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯦꯀꯣꯔꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯍꯒꯤ ꯃꯊꯛꯇ ꯓꯥꯔꯈꯟꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯕꯦꯡꯛ ꯔꯣꯕꯔꯤ, ꯗꯦꯀꯣꯏꯠ ꯑꯃꯗꯤ ꯑꯥꯔꯝ ꯑꯦꯛꯇꯀꯤ ꯃꯈꯥꯗ
केस कुल्लोम के मरी लेने हाइरी पुलिस की माइकईदगी क्रिमिनल केस का मरी लेने कैंडिडेट फाननब अहेंब रेड चथबगी थबक लेप्तन पाइखट्ली नकल मरोमदना जंग सूरज पार्टी की फाउंडर प्रशांत किशोर बीजेपी मराल सिरदुना माके कैंडिडेट कया प्रेसर पीसिंदुना मिरेप्तगी विथड्रॉ तौननब कन्न होटनरी हाइरी मीडियात किशोर फोंदोरखिबगी मतुंग इनदी माके पार्टी कैंडिडेट अहुमना किहनब फैमिली प्रेसर पीब अमदी थेमदुना मिरेप्चे लौथोकहनबगी थबक अदु बीजेपी नि चथरिबनी हाइनसु मराल सिखि